Chingmi Tammi Khaidokfam Thokte Haiba Andro gi Khulakpagi warol Lominers Haikhre hojik Maitai Jati si aina ngasai mangda thamgiba mafam amada panjarabada Maitai Jati si singda khundarame haibagi khudam amai mang thamgra khadana thangjing sing awangdana kaubur sing nungboktana langmai jing sina singbasi Maitai khoi gi khunda phane haibisi mai mang du thamjagra hojik shodum thamjari miyam punamakta adu hojik Chingmi Tammi haibisi tasengna masi khaidok ningai leitabra haida Maitaiga Chingmi singade khaidok ningai leitabra haida khale maramde kainoida Maitaigi umanglai haraubada ekhoi Chingmi singsi adum yaure sengna haraga for example kabui sima adum yaure khoigi Maitaigi umanglai haraubada adum yaure laidau thamdok khuding makta kabui si adum ngasi phauda kanglagi kaino si daso adum sahi khudingi akhoi mera hauso so kabui adum yaure adagi umanglai harau so tangkhol adum yaure aduna masi akhoi Chingmi Tammi haibisi on migrate torpa kharabode akhoi gi lei akhoi gi Brahmis lomdagi lakpa adagi Mizoram lomdagi lakpa kharabode adum leire adagi awang sai somdana akhoi gi Nepali khar sadum lere puno maksing aside matam dugi yawani matungina lakta adum lakchabane simama aduga khoigi tasengna originally khoigi Maitai flupka Maitai dagi so market tawhiba adi Chingmi so Maitai da market tawba siguma mayam amade akhoi Manipur da leminari bu khunda minari ba flupsing asida dum yawna rabone ba for example maring erse maring so Maitai da market tawhiba mayam leiba adagi Maitai shop maring da migrate tawhiba leiba sumaina khoi Chingmi Tammi kharade khoi gi proof kharade akhoi loina migrate amaga yansanna ba tosanna ba side adum puyana akhoi gi adum puyada mejare dum mama aduna singi sarukse sing khakidane haiba side akhoi Andro moina Andro pana loisangna madumade akhoi yasiningde maramde akhoi British perata 1932-33 da khudam ama piba taragade Manipur gi forest department na akhoi siraga mai thaba proof-sing asi masi akhoi gi so singya tamya da leiba Maitai proof-sing de magi loina tag number loi pirameba madu hojik madu Manipur joina restar body emo idra 2014 da start tawra adana hujik Manipur sarkar da yam kanna taknariba pone ba akhoi madu asiana gi damta mai thana na ba tag number khar pyramid de madu puna maksing adu de akhoi amat kaibe yaroi aduga Maitai jati akhoi de sing de so laifam lachaba for example langmai sing da khoi parni sing si da khoi laifam lachaba Maitai jati gi akhoi tawdaba yadraba asi sahi khudingi lamdagi humni walingai da pani lai khurumbagi sadabi leiba mfamsing asi akhoi masi Maitai gi oina leijariba pot asida akhoi amatta akhoi lengna thambigadam haibana singba wakat mayam sing asi akhoi hairiba restar body dena Manipur oina kanna hujiksi Manipur sarkar da taknariba famneba aduga akhoi gi leijariba magi district si sapthokramena Thauban da oro Thauban district oro Imphal district oro Imphal west oro leiba laifam sing si magi district ta wanom thononggi revenue kabagi sanabisi maso Manipur sarkar da ji taknari meba sigumba mayam kanglon sing si akhoi kanna honajari aduna madu puna maksing adu Manipur da leiriba Maitai jati singina singam sung tam khaidoga sing saruksina akhoi tribal gine tabaki saruksina Maitai gine haiba taragade madu ga sobo crisis mayam mama problem mayam mama madu thorpa yai adana madu khaidok pigano adana Maitai jati akhoi de singam sung tam animakta loina sabin thaminadra lai haktagi generation kaya dagi akhoi
ꯑꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯃꯤꯟꯅꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩ ꯑꯟꯗ꯭ꯔꯣꯒꯤ ꯈꯨꯂꯥꯛꯄ ꯑꯣꯏꯅ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯁꯤꯃꯁꯨ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯑꯅꯤꯃꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯃꯁꯤꯃꯁꯨ ꯑꯩ ꯑꯄꯤꯜ ꯇꯧꯖꯔꯤ ꯁꯤꯃ